अरोइबा पाउसिंग पिजरे असम की वाटर रिसोर्सेस मिनिस्टर पीयूष हजारिका अमदी स्टेट की कैबिनेट मिनिस्टर अनिना मरांगसिंग की चिंग निंखाइफम द चथरिबा रेस्क्यू ऑपरेशन हकथिंगनना येंगसिनख्रे लैंडस्लाइड मतुंग असी हुमनी चंबा नुमित्ता खुंजा अमा यावना मियोई 13 गी असिबा हक्चांग फंगबा ngamkhibag loinana hauzik fawda phangkiba asiba hakchang 13 sukhrai नौना अमुक चिंग निंखाइरकपदगी हेना मी पाइनख्रै अग्निपथ स्कीम असी लेबाग असिगी नहासिंगी तुंगी असाबु मम्मी सामहनबा स्कीम अमनि हाइना सीपीआई मणिपुर स्टेट की सेक्रेटरी एल सोटेन कुमार ने हाइख्रै लमदम असिगी येलहोमी सिंगबु कन्नबा अमदी मखोइबु ngak senaba pandamda Manipur Indigenous Peoples Bill ama semduna chanaba hongnaba lengakta taksilagani haina Indigenous Peoples Forum gi President Asang Kasarn haikrai amadi जिरीबामदा ट्रांसफर तौरक्लिबा ओजा सिंगना महिरोई सिंगबु मतिक चाना लाइरिक ताकपिद्रबदी ओजा ओइबा तोकपिरो हाइना देसाम जिरीबाम डिस्ट्रिक्ट काउंसिल की प्रेसिडेंट एल बिलाक्स मैटेना फोंदोक्रे Krumjari Times of Manipur News Meeting Tabi Basing Ngangom Priyana Taram Okcha Pagaloina Pau Sandung Pijari Assam की वाटर रिसोर्सेस मिनिस्टर पीयूष हजारिका यावना स्टेट असगी कैबिनेट मिनिस्टर अनिगा लोइनना स्टेट असिदा ख्वाइदगी चावबोइना नोने डिस्ट्रिक्ट की मरांगचिंग की चिंग निंखाइफम द चथरिबा रेस्क्यू ऑपरेशन येंगसिनख्रे येंगसिन खोंगसट अदुदा स्टेट असगी PHED अमदी कैफ NPD मिनिस्टर लैसांगथेम सुसिंद्रो IPR अमदी हेल्थ मिनिस्टर डॉक्टर सापम रंजन यावना मरी लेनबा डिपार्टमेंट की मियोय क्या सरुक याखी थौदोक थोकफम दा हकथेंगनना चतुना येंगसिनखिबा खोंगसट अदुगा मरी लेनना हौजे हौजे थौदोक थोकफम दा लेरिबा सिंगदा चाना थकनबा मतेंग सुपांखी खोंगसट अदुगी मतंग दा वांगांगलदुना असम की वाटर रिसोर्सेस मिनिस्टर पीयूष हजारिकाना असम की चीफ मिनिस्टर की पाउताक मतुंगिना ngasi खोंगचट असि लाकपने लाइबक थिबा थौदो असिदा असमदगी मियोय क्यासु यावरी हौजे हौजे थिबा खंगदना लेरिबा सिंगी मनुंगदा असमदगी रेलवे ऑफिसर अमा यावरी लाइबक थिबा थौदो असिदा कंस्ट्रक्शन कंपनी की मतुंगिना मियोय तरेत लेखिद्रे मंगा अमना हॉस्पिटल दा लाइकनरी लोइनना थीवा खंगदना लेरिबा सिंगी मनुंगदा 13 यावरी अतोपा कंस्ट्रक्शन कंपनी की मियोय अमसु थीवा खंगदना लेरी थीवा खंगदना लेरिबा खुदिंगमक फंगनबा थिगने असमदगी मफम असिदा लेखिदबा सिंग असम फाउबा पुदुना मयुमदा कुशिनगनी हाइके खोंगचट अदुदा सरुक याखिबा स्टेट असगी PHED मिनिस्टर लैसांगथेम सुसिंद्रोना नहान थोकिबा थौदोक असि यामना लाइबक थिबा थौदोक अमने थौदोक असिदा लेखिद्रबा सिंगी हक्सांग फंगदि फाउबा थिगनी लाइबक थिबा थौदोक अदुदा इमुंग मनुंगी मियोय पुलप यावखिबा यावरी रेस्क्यू ऑपरेशन दा चौबा थौदांग लौरिबा सिंग थागतखिबगा लोइनना थिबा खंगद्रिबा हक्सांग सिंग फंगद्रिबा फाउबा थिगनी हाइरी One more input I have. One railway officials from Assam is missing, and one another person engaged in another construction company is also missing from Assam. So I have this data: 7 people from Assam died, 5 were admitted in hospital, and 13 are still missing. High body, fangauda body sing even family ki pura family mi yauri akoi lamdamashtagi marangchingdagi moisu akoi moi mayam gidong to koi kan like criminal seduna akoi na angamba akoi sidai thabak tobiriba amasung tawriba mayam punoksta akoi encourage toboy na akoi leijariba lakchariba department side akoi na bijariba khara sina akoi su mateng gi na tawjabni honorable chief minister gi miyang makada akoi lakcharaga akoi honorable minister akoi ani laaga akoi state tagi smaina akoi mateng pangjabani akoi gi sigi effort si amuk hena hengkat na bai damakta akoi shoda like horamba da nongje amuk chubidaba nongje amuk churaga amuk landslide amuk laksalaga di akoi gi search operations amuk akoi da awaba ama thengnagani hadana khalle aduna akoi gi sida all round got additional CS akoi DC lady to team of officials to army personnel to NDRF ki mayam pullaga it's a joint effort ni tawina natural calamity ni na akoi angam bangai honaraga
ꯑꯩꯈꯣꯏ ꯔꯦꯁꯀ꯭ꯌꯨ ꯇꯧꯕ ꯉꯝꯃꯉꯩ ꯇꯧꯔꯦ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯕꯣꯗꯤꯁꯤꯡꯁꯤ ꯔꯤꯀꯚꯔ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯍꯧꯖꯤꯛ ꯍꯣꯠꯅꯔꯤ Manipur Laingaki Chief Minister President Tumbam Birena ngarang amadi ngarangi mathang nahan sida anrek khana thangna na mafam sida laaga high river laibak thiba thodok siga mari lena kupna yengsin bagi thabak chathagi ba leber ninga si fawda tongan ba mi masing sing haitare civilian ani yauraga ahoi nauna territorial army mioi manga fanga mioi taret fangi habagi hojik fawgi oina report leiri aduga yam thuna अखोई थीव खंगदना लेरिबा हक्सांग सिंग फंगबा अदुगा फंगबा तारबजु मखोइसे अखोई टेक्ता कायदना फंगबिरगदि नुवाइगनि हाइबगी वाखलोन क्या फंगद्रोपगी वाफमदि लेरि हिरमसिगी मथांगदा ओजेट मंगसाता बुंगुलेना पागदुनजरि बेसामग एफ मैति खरिबम टाइम्स ऑफ मणिपुर नोने Marang Ching the Tokiba Ching Ninkai Vagi Todok Aduda NDRF, SDRF, Indian Army, CRPF, Fire Service, Mamta Amadi Manipur Police Personnel Chamangaga Supna Taruk, Henbana, Hauzik Fauba Sibahak Sang Sing Tibagi Tabak Jetari Amadi, Kunjake Ana Sumating Pangle. Manipur Lengaki Mike Degi Su Mari Lena Baloy Sang Sing official Sing Yauna, staff Kama from Maduda. Camp Tongduna Lady, Nasinung Tilpung, Ahum Fawbada, Nona Kunjama, Yauna Muitara Homdoga Sibahak Chang, Fangbangam Kibagaloina, Hauzik Fawbada, Funkibasi Bahak Chang Kuntraga Mari Sukre. Nasi Funkibasi Bahak Chang Sing Adukimanunda Territorial Army Ge, JCO Ama Yawi Hairi, Chingning Kaivagi Togdok Aduna, Pumjilamgani Haina Panari Bamio, Marfu Matoi Manunda, Sina Fangbamio Kuntraga Mari, Hingna Funkibamio Taragani Pan. Punamio impugani toy fangbangam cray, Masinamara Moraga, Hauzik Fawbada Mio Kuntrativa Kangdana Lady Haina Panari, Hauzik Mafamaduda, JCB Manga, excavator Kuntragani toy season Aduna, Asiba Chang Sing Tibagi Tabak Jatari, Hauzik Fawbigi Oina 107 Territorial Army Personnel Kungamatoi, Mafamaduda Tabak Suba BSC Construction Gimio Taruk, Kunjama BIPL gi staff Ama, Rail Gama Asiba Chang Fangbangam Cray Hairi. Nakalamorom da ngasi nung tilpung amarom taba matamda su marang ching makha thangba sarukta nauna ching machet ama amung ningkai kre hairi adumoina mag thodok aduda dimioi amata asopan yaukiba leite hairi thodo aduna maramoraga hauzik marang chingi area da asiba hakchang thibagi thabak chathariba sing akiba fahon kre hairi hauzik ching ningkai fam aduda nong thili thili chubana chathariba operation aduda awaba kya mayok nari hairi atopa pawgi likul amadana Ching Ningkai Kraba Marang Chingi Lemhori Basaruk Sing Makata na Ningkai Rakpa Yabagi Oitopa Lady Haina Su Housing Expert Ki Kangbu Sing Natizin Bagi Tabak Chathari Hairi Jairak Asida Indian Meteorological Department Regional Center Guwahati Ki report Matungina Manipur Ki Tongan District Sing da Tha Sigi Manga Fauba Mayai Oirapna Nong Chugani Hairi Amaromda None District ki Manung Channa Marang Ching the Tokiba Chingning Kai Vagi Laibak Tiba Todok Aduda Lakidaba Mio Tarani Togi Tawayau Draba Haksang Nasi Imphal International Airport Tagi Masama Sagi Mayum the Pukray Mapung Pana Ikai Kumna Boat Pagaloina na Lakidaba Singadugi Hakchang Singadu Aroiba Matong Mongam Pang Toknaba Akanaba Flight Ching da Takibani Ching Ningkai Rakpagi Thodokta Sokpadagi, Mantri Pukri Army Hospital Amasung, Laimakong Military Hospital da Laying Chathariba Army Jawan Singi Fibam Ngasi, Rajya Sabagi MP Lesemasana Jauba, BJP ki National Spokesperson Loinana, MP Raju Bista Amasung BJYM Manipuri President Manohar Mayumbari Sarmana Ngasi Haktengna Chatuna Yingsen Kray. Losing bus singi team aduna layeng liba army jawan tara humdoi gi hakchangi phibam yengsin kibaga loinana jawan sing aduga wari watai sanaki asokpa jawan sing adugi manung da taret na Mantri Pukri Army Hospital da layeng li Protection and Preservation Committee Manipur PPCM gi member sing na ngasi nungthil none district ki tupul da kunja singa unaduna makhoi gi awanungai gi matang da wari watai sanakrai unabadu da Chakanlong Tupul Taukhom Jang Foibut Namduan Jang na chingba khul singilu chingba singna sarukya ke Tupul amadi akoibagi khunja singna thengnariba khudong chadaba kaya gi matangda church ke ahal Maijunlung Pamai Tupul Youth Club ki president Jang Thaudai Village Authority member Martin Pamai Kaithel Nupi Luchingbi na Maila na chingbasu yauke makoina phongdokhibada chingi mafam singda lairiba lenga ki loisang sing school sing ana laying sang singda laifam thokpa staff singi quarter matik chadabana atho kai lakpa matamda khudong chadaba kaya mayok nei
ओजा लेतबना महैरोइसिंग महै तंबदा अपनबा ओइ चिंगी मफमसिंगदा लेरिबा लेंगाकी लोइसंगसिंग निंगथिना चलाइबा ngamnaba pumnamakna honaminaduna ching amasung tamgi marakta hena phaba mari thamba ngamgani PPCM gi maikeidagi su makhoigi maikeidagi pangba yaba mateng panggani haibagi thajaba piki loinana chingi luchingba sing aduda achamba khudol sing su tamki State asida ngasi fawbada khwaidagi chawba chingning khaiba oigani thajanariba None district ki Marangching village ki chingning khaibagi thodok matung hauzik rescue operation chathariba mafamda Manipur Democratic Alliance ki convener M Tombina luchingba team amana chana thaknaba yauna tengmang polam kya khoshina khrei ngasi thodok thokphamda hakthengnana chatuna tengmang polam khoshinaba amadi rescue operation chathariba mafam yengsinbagi khongchat aduda alliance ki mihut kya su sarkya ki khongchat adugi matangda M Tombina thodok adu laibak thiba thodok ne thodok aduna maram oiraga laikhidraba amadi soktuna leiriba singi awabada sarukyari haikibaga loinana tongan ba wafam kya phongdokki Labour railway track si masiki semba loi phatrangi dagi ningai riba tauriba siriba posina maram orkanda yarga di ekoi railway ki track semba lorga full loaded ki adugumba train lakpa kanda kari thoga dagi bedo madugi potu da yengbiraga yarga di kari gumba siki posina mathang misimina thokdo legadi diversion ta hobna chumgadra haibase Manipur Democratic Alliance ki magai dagi ekoi appeal tawjaningi To pull the Tokiba landslide aduda thiva khangdana leiba territorial army railways worker amasung micham sing ahing nungthil naidana thibagi thabak chathariba central amadi state force NDRF SDRF fire service amasung volunteer sing da thaknaba ising yauna chana thaknaba polam sing Manipur Muslim Welfare Organization ge headquarter ge advisor Phundrai Mayum Abdullah na luchingba team na mateng pangkhrai loinana lekhidraba amadi asokpa singi imung manung singi awabadasu sarukyari amadi rescue operation asida sarukyari ba khudingmak su thagatwa phongdorakli State asida COVID positive oibagi chang hengalakli ngasi sample humpugamari test tawbada mioi taret positive oiduna positive oibagi chang sada tara dasmik mapan yauke COVID-19 common control room amasung IDSP dagi thadoraki bachirol singi matungina ngasi nauna positive oikiba mioi singadu Imphal East amasung Imphal West dagi ahum amasung Bisnupur dagi ama yauri State asida COVID positive oikiba punma masing lakama lising kuntra taret kachani ga marfu mathoi sure State asida active case kuntra ga mathoi leidi amarom ngasi nauna mioi amata research tawkhidre loina nami sikhiba su yawkhidre masigi loina na laichat asidagi fagalaki ba punwa masing lakama lising kuntra manga ga chama kuntra da laidi sikhiba masing su lising aniga chama ga kunda lengdana laidi laichat asidagi fagalaki bagi changna chada mari futarani pandasmik mari ahumne cherol sing aduna makhata aduna state asigi miyamda covid vaccine kapagi thabak chathari ahanba dos lakh tara manga lising mari futara humdoi ga chahum ga tara mapan ani suba dos lakh tara nithoi lising yankai mapan ga chani ga kuntra humdoi amasung lakama lising Taramathoi ga chamapan humputaret yauna puna vaccine dose lakun mapan lising humpumari ga chamanga ga taramapan kapangam krai ahan ba dose kapagi changna chada humpumathoi dasmik mapan tarene aduga ani suba dose kapagi changna chada yankai humdoi dasmik ama mapani paugi marakthana atenba break ama longjari लाखलिब जुलाई की तांग अमदगी पो मीडिया ऐप तस्वीर की प्रीमियर शो कैप्चर करनी एनबी पोइरिचा फिल्म प्रोडक्शन की अहान बाय मल्टीपल अवार्ड्स विनिंग फिल्म नंगालम दाइसिदा हौजिकी मतम यामना चानबा अहल मदि नहा सिंगनी यामना पामनु फिल्म सुबनते की लुपा चामदा फिल्म सी पो मीडिया ऐप की लेबिदुन यंगबी यारगनी हारिबा फिल्म असिदा सुपरस्टार्स बोनी बीजू सदानद मुकाबला रतन लाय मसुंग डॉक्टर मंगान बन स्टारिंग तौजरी ngasimak download tawsinbiu e pom media app adu film asi bu meeting tabiu
Break matungda mayam bo mukhan taram na okchari makhataba pausing pijari. Mahiroi singna lairik tamba khaknatana extra curriculum activities singda mayon sinbasana mahiroi singda discipline handgat hanbadanatana masama ufana thamba ngamgani haina College of Agriculture gidin Professor Indira Sarang themna haikrai wafam masingasi iroi sembada leiba Central Agricultural University gi College of Agriculture na sinduna pangthokiba kuntaret laksuba annual college week lisangani kunmathoi kunithoi haudokpagi thoramda Professor Indira Sarang themna phongdokibane maangna makhata na phongdokibada mahiroi sing asi tungi yumbi amani makoina mahai tambada lairi khakta natana tongan balam singda saruk yaba ama changi covid pandemic na maram oiraga mahairoi singda leiramba awaba singadu ngasi pangthokliba college week asina khara makhai di ko khan mangam lagani chahi ani hena covid 19 na maram oiraga college asigi college week pangthokpa ngamkidrabasu handak chahi asigi oina mahairoi singna lairik tamba khaknatana extra curriculum activities singda mai onsinba asina mahairoi singda discipline hangat hanbatan natana masama ufana thamba ngamgani haiba wakalonda ngasidagi hauduna pangthokadaba annual college meet ase haudopane numit tarani pangthokadaba college meet asida tongan ba department singi puna mahairoi chamri henbana college meet asida sarukyari Nasidagi hauduna pangthokliba college meet asina college asigi mahairoi singda leiriba talent sing adu uthokpagi tanja ama supiragani hainasu mahangna makhata ke amaromda tharomadu da CAU gi College of Nursing gi din Professor Indira Sarang themna tharomapu CAU gi Department of Agricultural Economy ke Professor Y Chakrabarti amadi CAU gi Department of Agronomy gi Professor L Navachandra na dice member singwena sarukya ki bagaloinana college asigi faculty member scientist staff amadi mahairoi sing su sarugya ke tharomadugi sarukamoina house marigi oiba mass pass contingent singna mass pass oki bagaloinana or taking ceremony su pangthoki amadi college week adu haudokle haina thoram mapuna lauthoki conducting this college week of our sports and art culture by our students. They will come up in an integration of different communities of our state as well as for our country, as they are our young pillars of our country. We should make them fitness mentally and physically. Iraipak iramda masi hiram kayada mipan tangdana leiramba lamda mama oirami adu bungasidi hiram kayada tangka kayada sothaba lamda mama oirakli haina akomlup ki president Soraisam Sanjit na haikrai wafam masingasi naurem thong laishram leirakta leiba laishram khulen laikai community hall da pangthokiba akomlup kanglaipa ki kungani thoi suba saphonglakibagi balan thoramda akomlup ki president Soraisam Sanjit na haikebani magna makhata aduna hai iraipa ki ramda masi kaiba yaroi haiba wakalon da semkiba akomlup na lamda masigi issue singda choba thodang kya loduna amadi sarukya duna lakle haujik leiriba mirol asina maihau rol dagi ipai pu singna thamlamba pukai sing ngakpa mathautai manglam chatta ipai pu singna tambiramba chana kangon amadi chana lonchat sing tungi mirol da tambiba amadi khanghanba mathautai Magna makhata aduna hai in khalakliba naharol singna thakha khanglak amadi lamchat chajat choirakpa sina lamdam asi maning hanbada achoba maramama oiri lamdam amadi khunai asi kanna bohona badani sagi mayokta mirol asina lepsi amadi khunai asi kanna bohona bada punna amatoina leminasi aigi magi thidana apunmana pangal ni haibasi kaudana lamdam asigi phurup singna amatoina leminase haike loinana lamdam amadi khunai asigi unity sagatpada aikhoida pirakliba yetpa du karino haibadu thidoklaba matungda unity sagatna bahonase haike tharomaduda komlov kanglaipa ke president Soraisam Sanjit national amadi international awardee ais ibo tombi khuman amadi akomlov kanglaipa ke advisor Dr Asangbam Vivekanandana dice member singwena sarugya ke aduna tinjang kaijang daba oinaba honabada nisana chingba sina daba matau tai aduna oireiba khunai asigi hongleiba ahongba maigai asi aikoi chumthokanda lamdam asi ngakminanaba honabada aikoi khudimaki thaudang asi achauba thaudang leminaba mathau tai haibana chingba ingkhaleiba tungi mirol oigidoriba sing asida ayaki maikai dagi paudam asi thamjari
Agnipat scheme asi lebaga sigi naha singi tungi asama mi samhan ba scheme amani haina CPI Manipur State Secretary L Sotin Kumar na haikre wafam masing asi Rawat Baban the coordinating body of trade unions and farmers joint action committee Manipur na sinduna scheme asigi mayokta pangthokiba convention amada wangang laduna fongdokibane convention aduda mahangna makha taraduna hai Agnipat scheme asi India da ek oina chanakibadi yai adubu implement tawbadi ngamloi scheme asi tungi asama ga loina na haurakli banaha singbu tabak pibagi mahud makoibu nathayiduna thamnabagi achauba lalong amani haina lauba yai mangna makha taraduna ngasigi NDA lengak asida miyamgi security amata leite lengak asi leita laira singi marup ni hairiba si karamba ground da hairibano BJP lengak asina Agnipat scheme asi defense budget Kaktatnabagi damag haudokpani haiki Thoromaduda All India Trade Union Committee ki General Secretary L Sotin Kumar, Farmers Joint Action Committee ki convener S Ibo B, All Manipur Agri Workers Union ki President S Nilakamal, Lausal ki President M Churamani Amadi, CITU Manipur State Committee ki Secretary KS Santanachingba Mio Singsu Sharyaki. नरेंद्र मोदी ने हेक सरकार पाइबगा लेतेलारे मियांगी अकाउंट लुपा लाख 30 आदि हापी रगे ब्लैक मनी में हमसे भारत तो पोरागे अदुगी निको डिमोनेटाइजेशन अदुद नरेंद्र मोदी वो वोट कहन की बचारो भारत की कॉर्पोरेट सेंजाव पाइ मयामगी मोइद सोलकदौरे हे मोदी अखोय नंगु सवलगा नंग प्राइम मिनिस्टर हो ओले अखोय मायक्ता नंग डिमोनेटाइजेशन तौरादी नंग कयाम कोइन प्राइम मिनिस्टर हो यागदगे ऐ हंदोक सरे हंदोक डिमोनेटाइजेशन की उन तेरमदा माना सेंजाव पाइबा पैसा सिंगबंगबा लोन लौरी मयाम दो याम माना करोड़ लाख लाख पिथै लौरमेबा अदुबो नन परफॉर्मिंग एसेट एना नोइद तोनबा लोन पुनम कोकचरे दना क्या साथी खरबा सरकार सिखंगगदी ताबद ngakadawa natro Jiribamda leiriba school singda transfer tawrakliba oja singna matam kuina laitaba amadi mahairoi singmu matik chana lairik takpidrabadi takpidabagi thawong leptana chathare asigumba thawong ase makhata na chatharagadi oja oiba tokpiro haina ngasi Jiribamgi Babu Prada leiba Jiribam Higher Secondary School da pangthokiba paumi singa unabaduda Democratic Students Alliance of Manipur Desam Jiribam District Council gi President L Bilax Maitei na fongdokrai mahakna haiki chahi khudingi leptana pangthokliba Coordinating Committee on Disturbance Free Education Zone gi makhada June 13 dagi July gi tang manga fawba tungan ba mahiroi gi khongjang slogan mahiroi gi phangpham thokpa hakna chingba kaya gi matang da chathaba campaign ni hairaduna paumi singda fongdoki campaign asigi sarukomoina Jiribam gi manung chena leiriba Boro Bekra Shab Division gi mafam singda su slogan gi campaign asi chathaduna lakli slogan campaign asiga mari leinana haining libadi education sector da karigumba ayatpa amata pibidana bahajari matam gi oina lenga ki transfer policy ningthina sembiduna afaba mahiroi amadi afaba khunai ama afaba school ama puthokse haibase Desam Jiribam na haijari mahiroi gi phangpham thokpa hak PBU Jiribam da leiriba school kya infrastructure falaktaba oja singne school chang naina kadaba amadi transfer tawraklaga oja singna kuina leitabaga loinana matam gi oina tharakliba oja sing aduna matik chana lairik takpa ngamloidabo oirabadi oja oiba tokpiro yumda nungaina leibiu haina fongdorakli Lamdam asigi yelhomi singbu kannaba madi makoibu ngak senaba pandamda Manipur Indigenous Peoples Bill lama semduna chanaba hauna balengak ta taksilagani haina Indigenous Peoples Forum gi President Asang Kasharna haikrai Hiramasigi matang dangasi Manipur Press Club ta Forum asigi members singna sarukyaduna pangthokiba paugi mifamda Forum asigi President Asang Kasharna makhataraduna lamdam asida hanadagi leminaraklaba Indigenous People haibadi yelhomi singi marakta nungshi chanaba hantarakpagi mamitari lamdam asida marang kaina leirabasu ningthina sizinadaba pak chauna farm toba yaba mafam lemna thadokpa asigumba kaya asina lamdam asigi pothok marang kaina puthokpa ngamde masina mapandagi pochai kya puselaktuna mipan tangba lamdam mama ohenba madi yelhomi singi marakta divide and rule tawduna yelhomi singi marakta nungsinadana ba maikai kya dagi hotnarakli chatki bachahi lisingani tara mapanda semkiba Indigenous Forum da lamdam asigi yelhomi kannaba madi punna hingminana ba haiba wakhalonda chap manana leiba saknai raba miyoi kya yauri
Forum asina athubada semnaba hotnariba Indigenous Peoples Bill asida lamdam asigi miyamna isa isagi mod phongdokpiduna semgadoriba bill asi yelhomi singbu kanba amadi yokhatpada mateng tawminase haikibaga loinana forum asina lingkhatkiba lisingani taramapandagi chatkiba chahi lisingani kunmathoi faubada paikhatkiba thabak thorom sing yauba chepong amasu phongki खुंदेगी लोकल देगे डिपेंड तौरगा अखोई इकोनॉमिक तसु फगहलगा मणिपुर से चप चाना लेपचब ngamba सस्टेनेबल ओइबा अदुगा एवरीथिंग दा अखोई करियासिरा मेच्योर ओइरगा मपानदेगी डिपेंड तौददना हिंगबा हाइबसे अखोई की पांदमने ngasi अखोइना मिटोपदेगी मपानदेगी डिपेंड तोमनबदेगी तमकता अखोई दा डिवाइड एंड रूल अदुगा अखोई की मरकता हंथबा अखोई की मरकता करियासा सोंथबा हाइबसे लाकपनी हाइबसे इंडिजिनस पीपल फोरम न लौजै Manipur leiriba government higher secondary school singda oja oiriba loinana lisingani tara tarukta regularize tawkiba government ki school singi lecturer singi mi fama mangasi CC higher secondary school da pangthokrai Mifam aduda higher secondary school singa sigi representative singna sarukya duna association ama susem krai Mifam aduda association asina matam gi thorakpa maruina regularize tawkraba oza singa sigi welfare gi damak thabak thorom kya paikhat padanatana mari leinaba issue kya da association na oza singa sigi mahut sinduna hotna ba haina yanake association asina apex body ama oiriba all Manipur government lecturer welfare association ga ama toina matam chupada general oiba issue kya da punna chatminagani haire ngasigi mifamna naungna semlaba association asigi executive committee gi miyoi singsu khanki mokhoi sing adugi manungda association gi president Romesh Rajkumar general secretary organization Jet Haukip general secretary executive Mongjam Ranjan Singh treasurer Usam Anuradha amadi publicity secretary da Maibam Somen su yauri naungna khallaba president Romesh Rajkumar na haikibada ngasigi mifamna naungna semliba association asina government school singi lecturer singi yaifana bathabak tawgani paikhala kadoriba thabak thorom singda miyamna cooperation pibiyo haiki War on drugs the district police kangpokpina lauriba thodang asi yamna thagat ningai oi makhatana phaba thabak kya soidan torakani haibagi thajaba lei haina ADGP LO Clay Khongsai IPS na phongdokrei wafam masing asi kangpokpi district SP gi office ta pangthokpa distribution of case reward and commendation certificate yan thokpaga loinana lunch party amagi thoramda phongdokibane district asigi SP na mapung oiraga sinba thoramadu da kangpokpi district ki DC Kengu Jubringla Asutosh Kumar Sinha ADP Intelligent SP Amrita Sinha yauna district asigi police ki makok thongba official kya su sarungya ke war on drugs ki manung chana district asigi SP gi mineng makha da kangpokpi police station ge OC yauna malingi kaithel da yamlaba senfam singi oigada ba drugs sing phaba masida gari yauna chenaba miyoi kya fagat pangam kiba amadi poppy plantation tawramba kaya manghan kiba kaya gi thabakpu lengak na sak khangduna chief minister na district asigi SP da case award oina lupa lakh tara gi mana pi kibani hairiba mana adu nisagi mayok ta thongna phana mayong ya kiba police personnel sing da case reward amadi commendation certificate sing adu khushina kibani hairiba kaino se achievement sing se in fact magi district policing gi mayam coordinated and cooperation pirga hotna badagi ko because it's a united efforts aduga adu khaktang natna sida leiriba CSO sing na su magi kano da yamna mateng pambagi achievement su leibani ngarang nungthil pung amarom taba matamda moirang police ki kangbuna oksubong area dagi fagat kiba tongan ba yungang case samaga sumna taruk ngasi moirang police ki kangbuna mathau taba formalities sing lokhanaba excise station moirang dangasi haunabi matungina khusina khrehairi ngasi nungthil pung 3:40 dagi pung 5:30 fauba pauna bazar gi masjid road khwai bridge amadi kakhulong gi akoiba mafam singda leiramba miyoi chamaga 30 rom koisinduna thamlaga masak khangdokpagi thabak chathakrai maduda chingnaba miyoi taruk fagalaba matung makhataba wahang pahung chathanaba city police ta khusina khra hairi paugi marakthana atin break amaga salojari Want to look great by losing weight? The secret is sweat, sweat, sweat. So now from the makers of Melt and Slim comes the Melt and Slim Belt.
the latest innovation in fitness garments. A belt that makes you sweat more when you work out or even when you aren't. Sweat your way to a great body with the Melt and Slim belt. Get the waist you want, more curves, less weight, and more shape. Get it all with the Melt and Slim belt. It's comfortable and easy to slip on. Get results with the Melt and Slim belt. The secret is the Melt and Slim belt is made with Prenotech's intelligent fibers. It's the latest textile innovation in fitness garments that increases heat by simply coming in contact with your skin. Get slimmer, get fast results with the Melt and Slim belt. The Melt and Slim belt inner Prenotech's layers increase body temperature. Have the body you've always been dreaming about. Order your Melt and Slim belt now. Kanghanjaba Times of Manipur TOMTV ki subscriber sing amasung subscriber oiramba tuga tongan ba maram singdagi hauzikna subscriber oidraba singda TOMTV ki maikai dagi karigumba khara kanganjari madude subscriber sing amadi subscriber oiramba singi anoba kutung zaba moina jahi asigi loisilakpada pangthokadoriba World Cup football lakba fauba lemna yenganba ki kutung chaba TOMTV na pizagadori Hauzik line samduna yingbiriba subscriber singna service charge oina tha gi subna tagi lupa chama ka yankai kak thibiraga jatliba chahi asigi September tha fauba yengbiba yagani aduga line samduna yengbiramba tongan ba maram singdagi hauzikna TOMTV yengbidraba hanagi subscriber singna jatliba June tha asi sale amata tingdana lemna yengbagi kudong chaba bizaragani aduga July thadagi September tha fauba service charge thagi lupa chamaga yankai tamak thibiraga yengbi yagani Pijariva kudong chaba asi management ki ayaba matung ina makha sandokpa yavagi kudong chaba su lerakani TOMTV na pijariva kudong chaba sing asi pambiba singna isa gi distributor singa tanabiyu aduga service charge pibiba matamda su isa gi distributor singi khuthang da pibiyu atopada natraka online da pikiba service charge ki data head office na lawzaroi hena ko pamarol gitamak mobile number 9206123606 ta contact obiu kanganzariba manager TOMTV Break matung da mayam amukan taram nokchari makata ba pausing pijari Yamna singtha ningai oiba mongda ukrulda can and bamboo training camp production center ama NEC gi hanagi secretary aduga housing na ukrul gi MLA oiba Ramuiba na ngasi hangdokre NEC na ukrulda ngasi hangdokliba center asi lebaga sigi oina Guwahati gi mathangda ani subane tharomadu da wangang laduna NEC VDC Burnihat Guwahati gi managing director Dr Sailendra Chowdhury hai Donor Ministry gi makha da NEC na ukrulda hangdokliba can and bamboo training camp production center asi punalupa crore taraga lakuntra changna lingkhatpani center asi hanagi NEC gi secretary aduga housing na ukrul gi MLA oiriba Ramuiba na yamna thawai yauna hotnabibadagi oirakpani Thoronggi chief guest oikiba MLA Ramuiba na fogdokibada center asigi mopungoiba fandam de miam self help group sing lomi sin missing khucha haiba sing amasung entrepreneur sing bupungning thogatnaba madi technology economy environment amasung khunai gi oiba apunba thorangna li amasung wagi pothok sing aikoi isagi sizinanaba amasung mapanda thadokpagi industry thuna khumang chawsenabane masina taru tananba isang sangba amasung sizinariba singna pamgadaba pothok ohenduna kaithelda miyamna pamnaba amasung thabak phangdriba sing thabak piba ngamhangani center asina amuktada miyoi kuntra training piba ngamgani center asida khwaidagi nauba khuchu khulai amasung machinery sing thamli training sing leinaba famung kuntra leiba hostel vacuum pressure impregnation technique based treatment plant amasung guest house su center asida yauri haukiba chahi yankai khunagi yaifa thorangi thabak toraklaba ukrul district ki maming leiraba NGO village development VVD gi volunteer singna NEC VDC ga khusamnaduna center asi chalaigani Thasigi tang manga da pangthokadoriba disturbance free educational zone demand de gamari lenana haukiba matam kyadagi changsinduna lakpagum ngasi coordinating committee on disturbance free educational zone demand sinduna mahaisang singda koina chatuna mahai tambada apanba pibiganu haina khongjang changsan krai masigi manung chenang si coordinating committee asina sinduna Eastern Star Higher Secondary School Thobala made kindergarten Montessori School takyal kolom laikai da mahairoi singaloinana mahai tambada ayat apan pibiganu haibagi matang da wakhal damina krai loinana education sector da yekhai thingai pibiganu haiduna mahairoi singna kholau kya lauki
District Police Kangpokpina drug ki mayokta lokhalakpa thabaksing yamlaba nisagi polamsing fagatpa ngambada natana chenaba miyoi kya fagatpa ngamkiba kya bu sakhangduna Lengangna district asigi SP da case reward oina pikiba lupa lakh tara adu district adugi police personnel sing certificate amadi case sing yanthokpaga loinana hairiba senfam adudagi Kaithal Manwi village da leiba Ngailut Rehabilitation Center da chanaba cheng yauna tangai fadana chengba polamsing mateng pangkrai District Police ke additional SPLO Tolu Rokina Luchingba Timadu da Kangpokpi Police Station ge OC yauna personnel kya so sargya ke Cheng Hawai Alu Thum Thau Chini Kerom Chase yauna polam singadu Rehabilitation Center adugi Secretary da Khusinaki NRC ki Secretary Letnai Hingna District Police Kangpokpi na ngasi center asida Cheng yauna chanaba polam sing mateng pangbirakpasi yamna nungai District Police na drug ki mayokta changchiliba si afaba khongthang amani nisadagi lapthoknaba miyoi kya thamliba sida District Police na angama mateng pangbirakpa simak center asina thagatchari haiki Lamdeba Kangpokpi police site tegi sigumba visit tobiraga simayam pubirakpasi ay yamna harawe yamna nungai haibasi ay NRC center gi behalf of NRC center digi haraw nungai bakongduk sabani Jiribam gi Ningsing Khulda leiba famung Yangkhai gi District Hospital da Mar Youth Association Jiribam Headquarter Mar Inpui Jiribam HNU Block 6 amasung All Jiribam United Club Association azukana puna khosam naduna Lam 2 sengdok minakrai Hospital gi manung amasung akoiba mafam sing da chatakiba Lam 2 sengbagi thabak adugi matang da ajuka gi Vice President M Premchandran hai Chahi Khudingi Mar Youth Association amasung All Manipur United Club Association ajuka ma dia tai luchingba sing yauna Jiribam gi maru oidiba hospital asigi akoiba mafam sing luna na thamna ba pandam da punna lam tu sengba gi thabak se chathaki bane Jiribam da leiba tonga tongan ba se so sing ama dia ajuka na su lengak na yoksen ba ngamda ba kaya mateng piduna lakle miyam na kan hona badagi specialist su leire masidana tana atai award pa kaya su leirakhi gane maramaduna miyam na hospital asibu isa isa gi nikhan biu haiki ST Morcha BJP Manipur Pradesh na sinduna Hotel Nirmala da ngasi State Executive Meeting pangthokrai Tharomadu da ST Morcha BJP Manipur Pradesh ki President Lanjaigai Kamai Hill Areas Committee ki Chairman Soiriba MLA Dipu Gangmai Sarukya ki bagaloinana BJP ki lengang na paikhalakliba miyam gi yaifa thaurang sing miyam da haktengnana fanghana bahona bagaloinana party ki mapangal kalhana ba wafam sing phongdoki pangthoki ba State Executive Meeting aduda to pull the landslide na laikhidraba singi mafamda minute ani tumina leptuna wa phongdoki loinana political resolution ke asulauki Manipur lenga ki school fagar hansi mission gi makhada summer vacation orabasu Nambol AC gi manung chanba Nambol Naurem da leiba Naurem High School da COVID-19 na maramoiduna chahi ani hena lairik tambal lep luraba matungda school asigi mahiro yangkhai ga manga da khara da orabasu mateng oinaba gi pandam da school committee club sing leikai gi miyam amadi oza sing na puna khusam na sinduna school asida extra class tambi ba hokrai extra class tambi ba sida Manipur lenga ki education minister TH Basant Kumar amadi ZEO John 4 Bisnupur na sumateng pangli masigi damag SMDC Club Minister amadi ZEO busu lamda masigi miyamna thagatpa phongdurakli Leibang asigi tongan ba mafam da su pangthoknari ba numit taret ni chupna chathagada ba humbutara humdoi suba van mahotsav lisingani kungani thoi omangi kumhai gi sarukomoina Thobal Forest Division gi mineng makhada ngasililong haureibi makha lekai da leiba Muhammad English High School gi oza sing amasung Mahirui Singh na uchara kayamrum thakrai Thobal Forest Branch ki Deputy Ranger MD Aslam amasung Palel Forest Bit Office ki Bit Officer MD Salaudin yauna pangthokiba thoromaduda school gi akoiba amadi Nganglo Road ki Nagyatta uhai panba yauna uchara kayamrum thaki Assam gi chawna awaba nanglaba miyam da Manipur gi Chief Minister gi mineng makhada anirak suboina tengmang pibagi polam sing All Assam Manipuri Youths Association amyagi khutta thunglabaga loinana hayengdagi miyam da yenthokpa horagani haina association asigi chief advisor Khetri Mayum Kundal na phongdokre ngasi nungthil pasar district ki Lakhimpur gi Vinakandi Part 2 da leiba South Barak Catering Service Hall da pangthokiba Paumi Singaunaba amada Kundal na hai Assam da maruoina Barak Tampak da khanghaudana mamang da thokidriba mawong da handak thokliba ising ichauna miyoi kya awaba mayok nariba sida amyana
ꯃꯤꯌꯥꯝꯒꯤꯗꯃꯛ ꯉꯝꯖꯕ ꯃꯇꯦꯡ ꯄꯥꯡꯖꯕꯅꯤ ꯀꯁꯥ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯁꯨ ꯑꯋꯥꯕ ꯇꯥꯔꯕ ꯃꯤꯌꯥꯝꯕꯨ ꯃꯇꯦꯡ ꯄꯥꯡꯂꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯩꯇꯩꯁꯤꯡꯅ ꯈꯨꯟꯗꯥꯕ ꯃꯐꯝ ꯀꯌꯥ ꯑꯁꯥꯝ ꯂꯩꯉꯥꯛꯀꯤ ꯇꯦꯡꯕꯥꯡ ꯌꯧꯗꯕ ꯌꯥꯎꯔꯤ ꯈꯨꯗꯣꯡꯆꯥꯗꯕ ꯑꯁꯤ ꯎꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯀꯁꯥ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯗ ꯃꯇꯦꯡ ꯄꯥꯡꯈꯤꯕꯁꯨ ꯂꯩꯈ꯭ꯔꯦ ꯍꯟꯗꯛꯅ ꯑꯃꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯕꯔꯥꯛ ꯇꯝꯄꯥꯛꯀꯤ ꯃꯅꯨꯡ ꯍꯟꯖꯤꯟꯅ ꯂꯩꯔꯤꯕ ꯈꯨꯜꯁꯤꯡꯒꯤꯗꯃꯛ ꯉꯁꯤ ꯀꯁꯥꯔꯒꯤ ꯂꯈꯤꯝꯄꯨꯔꯗ ꯂꯩꯕ ꯑꯃꯤꯌꯥꯒꯤ ꯃꯣꯕꯥꯏꯜ ꯀꯦꯝꯞꯇ ꯇꯦꯡꯕꯥꯡꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯌꯧꯍꯟꯕꯤꯔꯛꯈꯤ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯍꯌꯦꯡꯗꯒꯤ ꯃꯤꯌꯥꯝꯗ ꯌꯦꯟꯊꯣꯛꯄ ꯍꯧꯔꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯣꯖꯥꯏꯗ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯋꯥꯕ ꯈꯨꯗꯣꯡꯆꯥꯗꯕ ꯊꯦꯡꯅꯔꯕꯗꯤ ꯑꯃꯤꯌꯥ ꯍꯣꯖꯥꯏ ꯕ꯭ꯔꯥꯟꯆ ꯑꯣꯐꯤꯁꯇ ꯄꯥꯎ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ sida amyasu akhoi sumati tawduna sum lakhi aduga loina na akhoi gi women of some committee for village protection gi akhoi chi sing ima sing su makoi su mogi amba moi yum de gi thona la taw serek sida hari process sing je ubiraga akhoi sanareba manipur gi miyam gi asingba chief minister haibdar sri nonong bi sarna akhoi gi ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯄꯤꯖꯔꯤ ꯑꯁꯥꯝꯒꯤ ꯋꯥꯇꯔ ꯔꯤꯁꯣꯔꯁꯦꯁ ꯃꯤꯅꯤꯁꯇꯔ ꯄꯤꯖꯨ ꯍꯖꯥꯔꯤꯀꯥ ꯑꯃꯗꯤ ꯁ꯭ꯇꯦꯠꯀꯤ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔ ꯑꯅꯤꯅ ꯃꯔꯥꯡꯁꯤꯡꯒꯤ ꯆꯤꯡ ꯅꯤꯡꯈꯥꯏꯐꯝꯗ ꯆꯠꯊꯔꯤꯕ ꯔꯦꯁꯀ꯭ꯌꯨ ꯑꯣꯄꯔꯦꯁꯟ ꯍꯛꯊꯦꯡꯅꯅ ꯌꯦꯡꯁꯤꯟꯈ꯭ꯔꯦ ꯂꯦꯟꯁ꯭ꯂꯥꯏꯗ ꯃꯇꯨꯡ ꯉꯁꯤ ꯍꯨꯝꯅꯤ ꯆꯟꯕ ꯅꯨꯃꯤꯠꯇ ꯈꯨꯟꯖꯥ ꯑꯃ ꯌꯥꯎꯅ ꯃꯤꯑꯣꯏ 16ꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯐꯪꯕ ꯉꯝꯈꯤꯕꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯐꯪꯈꯤꯕ ꯑꯁꯤꯕ ꯍꯛꯆꯥꯡ 34 ꯁꯨꯈ꯭ꯔꯦ ꯅꯧꯅ ꯑꯃꯨꯛ ꯆꯤꯡ ꯅꯤꯡꯈꯥꯏꯔꯛꯄꯗꯒꯤ ꯍꯦꯟꯅ ꯃꯤ ꯄꯥꯏꯅꯈ꯭ꯔꯦ अग्निपथ स्कीम असी लेबाग असिगी नहासिंगी तुंगी आसाबु ममी सामहनब स्कीम अमनि हाइना सीपीआई मणिपुर स्टेट की सेक्रेटरी एल सोटिन कुमार हाइक्रे लमदम असिगी यलहोमी सिंगबु कन्नबा मदी मखोइबु ngak senaba pandamda Manipur Indigenous Peoples Bill ama semduna chatnaba haunaba lengakta taksilagani haina Indigenous Peoples Forum gi President Asang Kasarn haikrai amadi Jiribamda transfer tawrakliba oja singna mahairoi singbu matik chana lairik takpidrabadi oja oiba tokpiro haina Desam Jiribam District Council gi President L Bilax Maitaina lauthokrai ngasi gona di Times of Manipur gi Manipuri baw matang sa loisinjari mideng tabiriba singba mukhana khurumjari Thank you.